Ngasi phongkiba tongan-tonganba pausising amadi social mediadagi lokhochaba pau khara update pijari ahanbada maru oiba pau Central Myanmar da military junta na air strike chathabada miitra nipal leikidre kun hena sokle Ekar khabagi loinabi Bonila na mahangna tawkiba aswaiba adugi damak laiba miyam amadi lamdam asigi nuksiraba ningtam yawol la misingi mapamda sengdok warol thamlakli Sangai Festival yawrubagi damakta Nambol Assembly Constituency gi MLA Thongaujam Basanta Kumar na miyamda sengdok warol thamlakli Majo Hapkini haina social media da viral oiniba video adu Majo Hapka karigumba hiram amatada mari leinadi haina phongdorakli Rambai Tingol gi PRO Robin Mangang khwarakpamgi update ga loinana CKLA UKLF की कमांडर इन चीफ साइखोंगम बाइदे खुलाई कयागा कोनना चुराचांदपुर पुलिस ना फारे बोट थादरबा यारगा बोट लेपदी यादबा मैतै सिंगी मराइबक सिंगनी अमतना खनबिद्रे मैतै सिंगना बोट पीरगा माइ पाखिबा कुकी MLA सिंगना अवाबा तारबा मतमदा मसागी बोटर सिंग हन्ना येंगलमद्रे हाइना IDP सिंगना फुंदोरकली BJP ना लैंगाकपा स्टेट सिंगदा क्राइम थोकपगी सांग ख्वाइदगी वांगले हाइना NCRB गी रिपोर्ट अमना फुंदोरकली गवागे नाइट क्लब अमा मै चाकपदा टूरिस्ट मरी यावना मियोय 15 सिरे इंक्वायरी तौनबा ऑर्डर थोकरे हिंदू महिरु सिंग मुस्लिम ओनबा प्रेशर पीरे कुकी ना मैतै सिंगी खुल नकना लंबी सेमजलकपगी मतंगदा लेतान पोकीदा मियामना रैली चटरे नगागी विलेज चिफ सिंगना मखोइना खुंदारिबा सिंगी लम सिंगदा कस्टमरी लॉ सिंग प्रोटेक्ट तौगदबनी न्यूक्लियर प्लांट फुल कैपेसिटी दा पुरकनबा थाजबा पिरमले इंडिगो की फ्लाइटिंग कैंसल तौरिबा असिगी एक्शन लौरोइदबगी मरम करी लेबगे हाइना DGCA ना सो कोस नोटिस इशू तौखरे मालेमगी ओइना तोंगान प्रॉब्लम कया मायोकनरबसु भारत की ओइनादी चावखटपगी लंबिदा खुमांग चावसिनना संसिल्ली हाइना PM मोदी ना फोंदोरकली रेशन कार्ड के अनोबा चना कांगलोन की मतुंग इना बेनिफिशियरी ओइरबा इमुंग अमदा था खुदिंगी लुपा लिसिंग अममम पीगदौरी नेहरू की मिंचत थियनबा होनबनि हाइना सोनिया गांधी ना फोंदोरकली एनआई सेंगतनबा लोकसिनखिबा लमगी मपुसिंदा हंदोकपा यारोय हाइना हाई कोर्ट ना ऑर्डर थोकरे लंबी की खुदोंथिबदा मियोय लाख अमा लिसिंग 93 सीगी हौजिक पाउ संदोंना पिजरी म्यांमार की इलेक्शन नसिकलकबगा लोइनना मिलिटरी जुंता अमदी राइबेल सिंगी मरकता मुक्नबगी चांग असि हेनगलकली राइबेल सिंगी माइकेदगी सु मिखल असिदा मिरेप ओइबा कया किडनैप तौबगी थवोंग कया चथरी मरक असिदा हौखिबे इराई नुमिता मिलिटरी जुंता ना सेंट्रल म्यांमार दा एयर स्ट्राइक चथबदा मियोय 94 हाटखरे कुन हेना असोक अपन नंगले नो लोकल एडमिनिस्ट्रेशन ऑफिशियल की रिपोर्ट मतुंग इना हौखिबे इराई नुमित की नुमिदांग ओइरमदा म्यांमार की सगांग रीजन की ताबाइन टाउनशिप दा मिलिटरी जुंता ना एयर स्ट्राइक चथबगी मिसी मिना की थौदो अदु थोकिबनी मिलिटरी जुंता की माइकेदगी बॉम्ब अनि थाददुना एयर स्ट्राइक चथकिबा मतम अदु टाउनशिप अदुदा मी यामना कुंगना लैबा मतम ओइबना मिसी मिना की चांग अदु वांगना थोकिबनी एयर स्ट्राइक चथकिबा थौदोक मिनिट 15 लैरगा रेस्क्यू वर्कर सिंग मफम अदुदा थुंगलकी बॉम्ब थादकिबा अदुदा मियोय 3 मफम अदु मक्तदा सीकी अदुगा 13 ना हॉस्पिटल दा पुगलबा मतुंगदा लाइकनबा ngamdana laikidabani थौदो असिगी मतंगदा मिलिटरी जुंता की माइकेदगी स्टेटमेंट अमता हौजिक फावबगी ओइना फोंदोकपा लैत्रि हौकिबा मे थादसु छगांग रीजन दा एयर स्ट्राइक चथदुना अंगांग कुन यावना मियोय 12 हाटखिबिगी थौदोकसिंग लैख्रे मणिपुर फिल्म के एक्टर खाबगी लोइनाबी बोनिलाना महांगना तौखिबा असोइबा अदुगिदमक लैबाक मियाम अमदी लमदम असिगी नुंगसिजरबा निंगतम यावल लानमि सिंगी मपमदा सेंगदोक वारोल थमलकली बोनिलाना असुमना सेंगदोक वारोलदा हाइरि आइसु खना सेंगदोकसगे क्रीम असी 2024-2023 अदा लोइरमदाय अदायदा आइने क्रीम मरी मंगा खक थमजे मरी मंगा इसे कनामता तहंदे आइगी इमुंग आइबु हे पोखिरिबा इमा आइगी सिसे अखोय इदुमचा अखोय खतंग हाना तैरगा यिंगु मतंदा अखोय ममा होय महिं कोए याम नानथोए ना हारे अदगी आइ इसामक्सु चानजै अखोय इमुंग मक चानजरे ना खल्ले अदगी ममागी ममानबी मयाम अमना नंग माइदु यामना नानथोए कराइदगी क्रीम नो ना हाइबदगी आइसु क्रीम मंगा तरो क्लिनिक का थंबा होके अदुमंगना मयाम अमा थमगिबा नते अदुम लेकागी मी अमनि खक तैनगी अदुमंगना कक्सिंग मचा मयाम अमा खंगनबसु नते सिदगी क्रीम अनियुम खक्तंग थमगा लाकपनि नोंमा 2025 सिदा आई लुहोंगे मी के दे 30 दा लुहोंगे जुन दा ताइमोने खौ खंगौदना ताइमो खोयुम दा ब्लॉग नमजबा लाकपनि आइने एडवर्टाइजमेंट तौबियोना कौगिबसु लेते ताइमोना अदुदा माना ब्लॉग सिंग नमग्रे नंगे क्रीम दो अमतंग पियो हायरगा मासि चटख्रे आइना YouTube सिदा उरे ताइमोना डॉक्टर ना हायरपदगी आइना सिगोंदा आई
doctor sagibusu leite ai taigo da phone tawraga taimo nang doctor bonila do kakthalo bonila clinic hayo ai gi di ming da clinic hang bani na haibadagi taimo na doctor bonila do kakthalaga bonila clinic na iye video sida mana views yamgrabani na bonila sidi kaisu kaide na hayaga ai taimo gi khallaga ai adum thamgare dugi tudi मखा तारकप पाउदा संगाई फेस्टिवल सरुक यारुबा नंबोल असेंबली कंस्टिट्युएंसी की एमएलए थौनाउजम बसंत कुमार ना असुमना सेंगदोक वारोल थमलकली अहाक थौनाउजम बसंत कुमार सिंह एमएलए नंबोल असेंबली कंस्टिट्युएंसी नंबोल केंद्र की प्रजा की सेवा तौदुना अमदी मणिपुर मियामगी ओइबा थबक थौरम खुदिंगमक्ता सरुक यादुना लाक्चरी हौकिबा लिसिंगनी कुलुमदोय मे अहुमदा मणिपुर थोकिबा लाइबक थिबा थौदोक अदुदा मणिपुर की मफम कयादगी हिंगनबगी दमक्ता मयुम मकई थादोक्तुना चेंजरकलबा मियोय कया ngasi मणिपुर की रिलीफ कैंप सिंगदा वाना पुंसी लेली अदुगुमलबा वाजरबा मियोयसिंग मसागी डेमोक्रेटिक अमसुंग कॉन्स्टिट्यूशनल राइट तालिबा आईडीपी चमंगा कुंट्रा उलौ खुंगंगदा नंबोल केंद्र की प्रजागा तानाजरगा अहाक इसामकी लम पुथोक्सदुना लेफम चाफम सिंजदुना ngasi फावबा लेरकली अमदी IDP सिंह असिगे अवाद अपा कया अहाक इसामकना ngasi फावबा येंगजरी मखोगी अवा नुंगाई खुदिंगमक्ता लाना थौरम लुहोंगबा इपान थाबा उसोप वासोप कल्चरल प्रोग्राम न सिंगबदा ngasi फावबदा इमोशनल अमदी फाइनेंशियल सपोर्ट पीदुना इसामक सरुक याजरी हेल्थ कैंप कया सेंथोक लंबी लेजदबा खुदसा हैबगी ट्रेनिंग प्रोग्राम मेंटल हेल्थ काउंसलिंग प्रोग्राम सिंह पांथोक्तुना लागली जॉब कार्ड उजावाला स्कीम हेल्थ कार्ड सिंह फंगली IDP सिंगी पोथाफम ओइनबा अमदी थौदोक वाथोक थोरकपदा सिजिन्ननबा मखोइगिदमक्ता तोंगानबा कम्युनिटी हेल्थ हॉल सादुना खुसिन्नखरे मे 3 कुलुमदोइगी लाइबक थीबा थौदोक अदु हेक थोकिबगा लेंगाकना मियेंग संग्द्रिङैदा था 3 रोम अवाबा नंगलबा IDP सिंह अदुगी अवाद अपा पुमनमक चाना थकनबा हिदाक लांथक नसिंगबा सेन इन्नबा फिरोल छात्र सिंगी यूनिफॉर्म टेक्स्ट बुक अमदी फ्री कोचिंग क्लास न सिंगबा अहाक इसामकना अचंगबा पुमनमक पुथोक्चदुना केंद्र की मियाम अमदी क्लब सिंगा तानाजरगा मतेंग पांगदुना लागली IDP सिंगना हराव हराव मयुमदा अथुबा मतमदा हंजखिनबा अमसुंग मणिपुरबु मरा तप्पा शांति लेबा लमदम अमा ओइनबा थमोय सेंगना होनदुना लाक्चरी हौकिबा नवेंबर 19 दा पांथोकिबा संगाई फेस्टिवल की ओपनिंग सेरेमोनी दा अहाकना सरुक याखिबा अदु MLA अमा ओइना अमदी अतै MLA सिंगसु सरुक यागनी खंजदुना अहाकसु सरुक याजखिबनी अहाक इसागी ओइबा पॉलिटिकल गेन की खल्लगा सरुक याखिबा नचदे IDP सिंगी सेंटिमेंट सोकनबा सरुक याखिबसु नचदे मसिदा नुक्सिजरबा IDP सिंग अमदी मखोइबु सपोर्ट तौरिबा मणिपुर मियामगी सेंटिमेंट सोखिबा अदुगिदमक अहाकना थमोय सेंगना नुंगाइजदे मरम अदुना नुक्सिजरबा IDP सिंग अमदी IDP सिंगबु सौगतपिरिबा मणिपुर की मियामदा अहाकना सोइखिबा लानखिबा यावरबसु ngakpinaba हाइजरी हाइना थौनाउजम बसंत कुमार सिंह MLA नंबोल असेंबली कंस्टिट्युएंसी ना असुना सेंगदोक वारोल थमलकली लंबी लम्हांगदा तालक येंगदुना अमोटपा हुंदोकपगी वीडियो अमा वायरल ओइरकलिबा अदु माजो हबका करिगुंबा हिरम अमतदा मरी लेनादे व्यू फंगनबा होनबदा कंपनी बु चिंथनबा होनबगनु हाइना माजो हबकी साइटगी फोंदोरकली हौजिक माजो हबने हाइना वीडियो अमा वायरल चलिबदु माजो हबका करिगुंबा मरम अमतदा मरी लेनादे व्यू खरा फंगनबगी दमक कंपनी अमबु चिंथनबा होनबगनु अखोय माजो हबकी ओइना वाश अमदी डस्टबिन की पॉलिसी प्रोग्राम लोइना लेजै इंक्वायरी तौबिनिंगबा लेरगसु यागनी हाइना असुमना सोशल मीडिया दा अपडेट पीरी अरामबाई तेंगोल की PRO रोबिन मंगांग ख्वाइरकपमना असुमना अपडेट पीरी अरामबाई की ख्वाइदगी अहानबा लानमी पुंदुना लैबा हौखिबा आई इसा कमांडर ओइजरंबा 30 सेक्माई यूनिट नि मतम अदुदगी हौना लान कापदा यामना चिनखिबना मरम ओइरगा लाइटिनगी ओइबा अमाइबी यावना फिराल चिंखटपगी थौरम पांथोखिद्री हौकिबा तांग 3 डिसेंबर 2015 की याइफरबा युमजगैसन नुमित असिदा आई इसा यावना यूनिट असिगी कमांडर अबोय QRT अमदी कंपनी असिगी कमांडर सिंह सेक्माई की CSO अमदी मैरापाइबी लुसिंगबा सिंह यावना मयुम सुहन हंदना यूनिटा कंपनी दा लेगदुना लैरिबा इचिल इनाउ सिंगी खक्तमक पुल्लगा फिराल चिंखटपगी थौरम अमा पिकना पांथोकरे अपुनमना याइफरे याइफबा ओइमिनारसी हाइना सुमना अपडेट तौरी
Sin Kuki Liberation Army United Kuki Liberation Front ki Commander in Chief Foreign da Saba M4 Assault Rifle ga konana phagat pa ngamkhre Churachandpur district ki Churachandpur police station na phagat pa ngamkraba CKLA UKLF ki Commander in Chief adu Chandel district ki Sugnu tribal dagi Saikhongam Bangte chahi yankhai apokpa Thalet Baite Kawi Mahak Haujik Churachandpur district ki B Phasai Samda Mahaki gang Singapore Laibani Hari Farba Miyoi Asina Luchingduna CKLA UKLF ki Makhada Lona Yadaba Mawongda Sel Khaiba Amadi Sel Gidamak Mi Phaba Kidnap Tawbuna Singbada Senabani Haina Police Tagi Fangba report Asina Hari Police na faraba Commander in Chief ga konana fagalaba khuchu kulai sing adudi magazine ga konaba 5.56 mm gi M4 amadi maru kun yauna GSM ki pet phone su yauri faraba mi asiki mathaka Churachandpur police na 14511 Singani kun manga CCP S1C arms A ki makhada case amhalokotuna makhata ba thabak paikhatnaba chijinba hokre hairi Both Hadabadi Yaraga Mirep Webadi Yadaba Mate Singna Hosik Teneriba Awaba Mayam Asigi Matanga Singmi Amatana Kanbi de Masigi Sumatakta Mate Singna Bot Piraga MLA Uhen Kiba Kuki Singna Awaba Taraba Masagi Botter Sing Pauba Hanna Yengladre Haina IDP Singna Pendaba Pungtoragli Sahi Kayagi Mamangdagi Churachandpur Kangpopi Amadi Technopol da Kundariba Mate Lising Taramanga Romna Piba Botna Maram Oeraga District Sing Asigi Constituency Singda Mirep Oeriba Singi Maraibak Leptuna Laki District Asida Laiba Maitei Singna Hojik Mayum Makai Thadokuna Tongan ba relief camp singda lanjena duna leirabasu makhoina mihut oina thagat khiba MLA singna karigumba makhalgi mateng amata pangbidana leiriba kumjali singaw chamapan nifu nipalgi ihan hana mikhal pangthokibagi matung tarakpada maitei yumthong lising khara khakna kanglukki khenaba wakhalon thadoklaga tongan ba mirep singda bot piduna lakhi Kuki Furuki bu oiragasu Naga Furuki oirabasu maiteina bot piba mirep aduna mikhalda mai paktunata lakli kumjali Singani Kulumdogi May Ahumdagi Thorakiba Kangluki Irang Maram Oiraga Singh district Singda Kundaba Maiti Sing Lanjena Duna Awaba Pibam Amada Lairabasu Makoina Bot Piduna Mikhalda Mai Pakhan Kiba Mihut Singna Mateng Pangwai Badi Lairadana Hanna Yengbidabagi Pibamda Lairi Kumjali Singama Chani Chamapan Nifu Nipaldagi Hauna Technopol Sadai Hills Saitu Churachandpur Amadi Adai Singi Mafam Singda Yelomi Oiriba Maitei Singbo second class citizen Amagi Thakta Thambagum Taurakli Mafam Aduda Kundariba Maitei Sing Bot Thadabadi Yaraga Mirep Oinabagi Righti Pangdana Lairagli Singi district Singda Lairiba Assembly constituency Punamakta Maitei Amatana Mikhalda Mirep Oiba Yade Saikot Singhat Amadi Thalonda Chaurangna Miyoi Lising Tara Romna Changlaba Sahi Humpudra Teret Rom Bot Thadaduna Laki Adubu Mirep Oinabagi Righti Haujiksu Pibidri Churachandpur gi Khumuzamba Maitei Lekai Amadi Khuga Tampakna Singbada Khundariba Maitei Singna Piba Bhotna Maram Oiraga Mikhalda Mirep ki Sing Mirep Sing Maraibak Leptuna Lakhibani Churachandpur Assembly constituency dasu Maitei voter Singna Mai Pakhan Khiba Kuki MLA Singna Ngasi Phawba Mafam Adudagi Lanjena Duna Lairiba Maitei Singi Matangda Wafam Amata Phongdorokpa Leitri Sahi Ani Makhai Helaba Irang Asigi Matangda sitting MLA Khautie Yauna Churachandpur da Mirep Oikhiba Amatana Awaba Taraba Maitei Sing Hanna Yengbidre sitting MLA Singna Masamaki voter Sing Kaukthokkibaga Loinana Makhoibu Mai Pakhalakhiba voter Sing Adugi Mikap Miraukol Tasin Usinnadabagi Mawongda Lairi Technopol AC gi Oina More Amadi Kwathada Maitei voter Lising Ani Rom Lai Maitei Singna vote Pikhibana Maram Oiraga Kumja Lising Ani Kunithoida Letpau Haukipna Mikhalda Mai Pakhibani Hairi BJP na Lengakpa state singda crime thokpagi chang khwaidagi wangli haina National Crimes Record Bureau NCRB gi report amana phongdorakli BJP na lusingba National Democratic Alliance NDA na matik chaba thorang lokhotpa ngamdabana crime thokpagi chang wangkhalakbani haina opposition gi maikaidagi moral sirakli NDA na Lengakpa Bihar dasu crime thokpagi chang wangli hiramasi gi matangda opposition gi lusingba amana hai NDA na lisang sina Lengakpa duna laklaba state singda
ꯃꯇꯝꯗ law and order gi phibam phagatnaba thorang lokhotpa leitri NDA na lengakpa Bihar dasu makhal kaya gi crime thokli haina RJD gi lusingba Sanjay Yadav na maraj sikhi lebak asigi tongan ba mafamda hojik oiriba law and order gi phibam asi mipum khudingmakna khangnaraba wafam ngaktani kumja lising ani kulhumdoi gi oina NCRB na phonglakpa reporta crime khwaidigi yamna thokpa state mangamak BJP na lengakpa state ngaktani haina paw asina makhat tari ngarang ayu anganbada North Gawagi Arkoragi Romeo Lane da leiba nightclub bridge khanghodana mai chakpagi thodokta tourist mari yauna mioi kun manga sire siriba sing adu ayambana club asigi member amadi official singni hari thodo adu LPG cylinder gas leak oirakpadagi oiramba yai haina thajanari marak asida thodo asigi matangda Gawagi chief minister na thodo adu matau karamna tholakibano haibadu khangdoknaba full scale inquiry sathanaba order tokre authority gi report amagi matung ina khanghodana mai chakpagi thodok aduda ngei ahum maina tamthina chakpadagi laikhidabani aduga atai lemhoriba sing aduna mai chakpa adudagi thoklakhiba maikhu sing aduna sor honba ngamdabadagi laikhidabani hari ahanbagi oina sathaba inquiry da laikhidaba sing adugi manungda tourist mari amasung employee 13 yaure haina confirm tore atopa taret amasu verify amadi re-verify tohnaba khonari thodok aduda asok apan nangkhiba mioi tarukna manak nakpa hospital singda laikanari laibak thiba thodok adugi paw tabaga Gawagi chief minister Pramod Sawana thodok thopamda chatuna haktengnana yengsinkre loinana thodo aduda laikhidraba imung manung singi awabadasu thamoi sokna saruk yari haina phongdokre chief minister ki maikeidagi makhatana maihau langpok adu matau karamna thokhibano haibadu khangdoknaba full scale inquiry chathanaba khangankre maru oina night club adu fire safety norms ngakna chatpra amadi building adugi regulatory standard adu maintain tobra haina khangdoknaba akanba instruction piki karigumba norm sing asi ngakna chalamdrabadi maduda cheneribe singi mathakta matik chaba legal action lokhotgani haina lawthokre Pakistan ki school singda mahai tamleba minority Hindu mahiroi singda Muslim lining laisonda onthoknanaba akanba mongda pressure pire haina report amana phongdorakli Pakistan da lariba minority Hindu mahiroi singna phongdorakpagi matung inna Pakistan ki school singda makhatana mahai tamge hairabadi Muslim lining laisonda ondaba yaroi haibagi aki akang pire hairi adubu wafam asi mapan thorakpadagi Pakistan lengakna thagdok asi kadai fawba chumbano haiba khangdoknaba team ama semduna tigetpa hokre Pakistan gi Menpur da leiba high school da tamliba mahiroi singi parents singnasu school gi oja singna makoi gi macha sing lairik tamhanning labadi Muslim lining ongadabani haina aki akang pirakpa leire haina phongdokhi Khulai paiba kuki militant singni chingnaba singna maitai khulda lambi semjilakpadagi miyamna protest chathagre young sporting club BDC amadi litan pokpigi maira paibi singna sinkhiba rally aduda masing yamlaba kunja singna banner amadi placard sing paiduna kongjang changsinki hiramasi gi matangda young sporting club ki secretary Waikhom Nawbana thadorokpagi matung inna Governor, Chief Secretary amadi District Administration gi official sing yauna mari leinaba singda kyarek hana wakatpa laikre adubu ngasi fawba hiramasi gi matangda mathau taba thorom amata lokolakpa laitri maitei gi khul manak nakna lambi semjilakpana miyamda chauna nungnangba pokhalle Reserve Forest ki saruk yauna maitei gi khulda lambi semjilakpagi thong asi khudakta lephanaba thorang lokhotpam thui haina sumahakna phongdoki rally aduda saruk yakhiba singna phongdorakpagi matung ina maitei gi khungang amadi akoibada lairiba mafam sing lengakna ngakpi senbinaba thorang lokhatriba makhatana khongjang asi changsinkhigani hairi Naga Village Chiefs Federation Manipur NVCFM na manglam chatagi chathaduna lakleba singi mafam singda customary law kaidana chanahangadabani amadi customary law asibu official oina chananabagi damak federation asina India ge president da traditional leadership structures ki matung ina memorandum ama pisinkre India ge president da pisinkiba memorandum aduda federation asina Manipur ge singi lamsing center amasung state government na anoba legislative framework kaya semdok Mahaurol dagi singi lamsingda chanaramba customary product sing asi tamna muthatnaba honari center amasung state government ki thausil asi chap manaba administrative reform ama puraknaba honarabasu constitution na protect tawriba tribal singi customary law singda khut thingjinba yaroi haibagi provision adusu mayek sengna memorandum aduda pali NVCFM gi matung inadi Manipur gi singda tariba tribal singi oiba mahaurol dagi chanarakpa
Ningthaugi Kanglon asina tribal singi cultural identity gi yumbi oibada natana Kanglon asina community kudingmakta nungsi chanana leminabagi masak ama oiduna laklibani customary law asi sahi cha kayadagi chanaduna ta lakpani adubu matamgi oina honglakliba administrative convenience ki damak center amasung state government na anoba legislation tawduna mahuroldagi chanaraklaba customary law sing asibu tamna munthanaba honarakpa asi tribal singda piriba right amadi ethics ta asobo singnaba ama oire hairi Numit nini ki khongsata India da laklamba Russia ki President Vladimir Putin na India ki khwaidagi chawba Kundakulam nuclear power plant full capacity da porok hangani haina thajaba piramle Kundakulam nuclear plant asi Russia ga India ga collaborate tawbani haina Putin na Prime Minister Modi ga loinana New Delhi da pangthokhiba pawgi mifam amada phongdoklambani Tamil Nadu gi Kundakulam da leiriba nuclear power plant asigi reactor taruki manungda anidi hanana thabak hokrabani Moscow na madu magi full capacity da mathok tawhangani haina Putin na wasakhi aikoina khwaidagi chabo India nuclear power plant Kundakulam chanaba flagship project ama chathari awatpa nuclear reactor mari adu hojik kana sagali masigi nuclear power plant full power output ta puthokpada India gi energy gi mathau tabasing yamna kanaba ama oigani haina Putin na phongdoki India gi energy gi development ki tamak Russia na oil gas coal amadi atai mathau taba khudingmak supply tawragani haina Putin na phongdoklamki Haukiba chayol amagi matam asida Indigo gi maikaidigi paktaknana flight sing cancel tawduna miyamda kudong chahandriba kaya asigidamak action lawroidabagi maram kari leibage haibadugi matangda pung 12 gi manungda chapchaba pakum piraknaba DGCA gi maikaidagi Indigo gi CEO da so cause notice issue tawkre Director General of Civil Aviation gi maikaidagi India gi Indigo gi CEO da issue tawkhiba notice aduda hai madudi airline asi mapung phana manage tawbagi daita asi CEO na oiribanina CEO gi maikaidagi mathau ningthina pangthoktabana passenger kaya khudong chadabasing mayoknaribani maram aduna CEO gi mathakta action lawroidabagi maram kari leibage haibadu pung 12 gi manungda khangalakadabani Indigo gi management gi maikaidagi leiriba issue asi serious oina lawduna thabak paikatrabadi DCGA gi maikaidagi khudaktagi mathok taba thabaksing paikatlagani thodok asigi matangda DGCA gi maikaidagi miyoi marina saba investigative committee ama semle loinana pung 12 chupna thabak tawgadaba control room amasu hangle hari DGCA gi maikaidagi nauna semkiba Mari member inquiry committee asida joint director general Sanjay K Brahman Deputy Director General Amit Gupta, Senior Flight Operation Inspector Captain Kapil Malik amasung Flight Operation Inspector Captain Rampal Yauri. Bharat asi chakhotpagi lamjelda mangjin thari amadi malemgi oina yengbada inflation gi chang nemli haina New Delhi da pangthokpa thorom amada Prime Minister Narendra Modi na phongdokre PM Modi na makhata na phongdokhibada senba sahi asigi hokhiba tha khara asida GDP gi chada Nepal oirakpa asina lebak asigi selthunggi phibam phagatle haibadu utli masina malemgi selthunggi lamda Bharat na achouba mafam ama kanba ngamlibani malemgi oina tongan ba problem kaya mayok najarabasu Bharat ki oinadi chawkhat lambida khumang chawksinna changsinba ngamli miyam amadi sarkar gi marakta afaba mari thamba ngamle sarkar asina miyamgi yaifanaba thorang kayasu paikhatli sarkarna paikhatliba thabak singda miyamna su mateng pangbinaba Prime Minister na appeal tawkibaga loinana PM na makhata na phungdokpada Bharat ki tawba ngambagi sakti amadi masak mathum kaya matam kuinagi mamangdagi uthokpa amadi puthokpa ngamdana leiragli aduga lebak asigi sothana leiramba awang nongpokki lamdam khungang sing 2 years amasung 3 years na singba sahar gi mafam singda Haujikte makhoigi masak mathum amadi tawba ngambagi sakti adu mapung phana khangjarakle loinana naharol sing nupi sing economy gi amadi space ki lamda tawba ngamdabasu Bharatna mapung phana uthoknaba honari haina su phongdokhi
Public distribution system da chauna ahongba lakpaga loinana beneficiary singda khudongchaba kaya phangangadori lengakna handak chauna semdok liba anoba chana kanglon asina ration service bu hena transparent ohenaba digitalize toba amasung senthok hanthana leiraba imung singda khudongchaba piba haiba asina akhanaba miyeng thamgadori handak nauna hodokliba aduga chahi asidagi chanaba haugadoriba chana kanglon asigi khwaidagi chawba miyamda gadaba thosil ama hairagadi eligible oiba family amada tha khudingi lupa lising amamam piba yauri semdoklaba anoba chana kanglol asigi matung inna ration card system asi digitalize tawduna mapung phana transparent oiba system oyanba beneficiary singnasu akupa warol sing masana khangjaba yabagi khudongchaba leiragani mobile apps amadi update tawraba portal da khwaidagi noba transparent amadi transaction tawbagi report singsu yengba yaragani khwaidagi thuba mawongda ration card kidamak application thagatpa amadi thuna yangna verification tawduna kudongchaba phanghannabasu miyeng thamli card holder khudingmakta EKYC tangai fadana ama oiragani aduna record khudingmak taru tanana amadi khudongchaba phangpham thokpa miyuising khaktamak khangatuna ration gi khudongchaba piragani lengakna EKYC tangai fadaba ama oiliba adu minamba yadanabani khudongchaba phangliba imung aduda leiriba mipum khudingmak Aadhaar based authentication mapung phana tawba mathok tai EKYC tawba ngamdaba natraga thoksadaba singi oinadi beneficiary list dagi lokthorakpa yai tha amada matik chaba beneficiary oiraba imung amada lupa lising amamam pibagi thoksil adu miyamda hena kudong chanabagi damak directorial financial benefit haiba thoksil ama haudoktuna phangangadabani senthok watpa imung singda direct benefit transfer scheme gi makada tha khudingi lupa lising amagi senpham adu phanghangadabani senpham asi sothana leiriba imung aduda selgi mateng haktengnana phanghanduna ahenwa mateng lengakna pigadabani senpham adu ration card pairaba imung adugi bank account da haktengnana senpham adu changhangani anoba verification gi rule paikhatuna aranba mi amadi asaba card sing khangdoklagani system asibu hena mapangal kankhatnanabagi damak lengakna state sinba thungna verification drive chatharagani active oidraba ration card natraga sasinaba che chang semduna pairamba natraga sijinnaramba card singdi cancel tawba yai maduta natana hana senthok walambadagi sendok hengalaklaba natraga atopa mafamda hongduna chatkiba singi oinasu khudongchaba adu piroi beneficiary singna makhoi masagi oiba akupa warol sing maru oina address senthokki chapchaba warol amadi Aadhaar number sing update tawnaba honagadabani mobile apps sizinaduna ration amasung phangpham thokwa benefit sing kayam wali karamba matamda phangba yai haibana singba adu khangdoknabagi khudongchabasu leiragani smartphone application sizinaduna khudingmak sing asi yengba yaragani digital ration card application download tawduna khangningliba adu khangnanaba yengba yaragani thausil sing asi hena miyangi khudongchaba pibada transparency lehanaba honabagini akhanaba state kharadadi yumthong khudingda chatuna phangpham thokba sing pibagi thabak paikhatlagani direct delivery system asina beneficiary singda haktengnana mahi marong sing phangba ngamlagani loinana OTP verification ama mathok tari asigumba khongthang asi miyamna lengaki khudongchaba sing phangnaba honabada matam sangna kiu lepa mayai chabi singna khut thingjinba hantha hanaba amasung matam chana phangpham thokpa sing phangnabagi pandamda paikhatpani hairi Center lengak pairiba BJP gi pandam asi lebak asigi ahanba Prime Minister oikiba Jawaharlal Nehru gi legacy bu muthatnaba honabadagi hendoktuna thugainabasu miyamda lana uhannaba amadi Nehru gi mingchat thianaba honabani haina Congress leader Sonia Gandhi na phongdokre Sonia Gandhi gi wapam asi handaki Defense Minister Rajnath Singh na Jawaharlal Nehru na miyamgi public fund sijinaduna Barbie Masjid sanaba honarami adubu thong asi Sardar Vallabhbhai Patel na thingkibani haiba wafam aduga mari lainana phongdokhibani hairi lebak asigi khwaidagi maru oiba figure amagi matangda miyamna khana nainaba amadi mahangna tawramba thoramsing thagatpa natraga criticize tawba haibasi mahausani adubu BJP na tawriba asidi Nehru gi legacy asi thugainaba muthatnaba honabani lebak asigi damak Nehru na thengnari ba singnaba kaya adubu challenge tawduna
mahakpu warigi Sinadagi Mutatnaba, Chenadagi Mutatnaba, Honari, Adubu, Makoina, Neherugi Mayokta, Paikatliba project, Asigi Mayokta, Lepkigani Hairi. National Highway Act Lisingam Chamapan Yankai Taruki Matung Inna, National Highway Sing Sengwet Naba, Lam Mapu Sing Dagi, Loksin Kribel Lam Sing, Sijinadrabasu, Lam Mapu Sing da Handopa Yaroi, Haina, Allahabad High Court na Judgment Piki Baga Loinana, Mari Lenaba Authority da Atuba Matam da Lamgi Compensation, Lamgi Mapu Sing da Piki Gadabani, Haina, Direction Pikre, High Court Asinata Kiba Judgment Asigi Matung Inna, Karigumba Lanaigi Lam Sing, NSA ki makada highway semna bagi damak loksin ki batarabadi lam adu sizinadrabasu ek asida lam mapuda amuk handopagi provision leite adubu lam mapugi khudong chadabasing asi yenglaga mari lenaba authority na loksin ki lam adugi compensation atuba matamda lam mapuda pigadabani hainasu direction pigi judgment asi high court asigi justice Ajit Kumar amadi justice Sarupama Division ki bench amana Amir Ahmed amasung miyoi kharaga loinana tharakiba writ petition aduga dispose tawkibaga loinana judgment asi thokibani case asigi petitioner singna high court asida Indian constitution ki article 226 ki makada petitioner singi loksin kiba lamsing handok hannaba direction PBU haina tharakiba writ petition nani hari writ petition aduda petitioner ki lamsing governor na loksin duna kilometer marifu taret sangba Rampur dagi Katkodam National Highway semnaba thorang lokhot kibaga loinana hariba lamsing asi government na sembidana thamduna lakibadagi ni hari Union Road Transport and Highways Minister Nitin Gadkari na Lok Sabha da mamang sahida lambi ki khudongthiba thodokta miyoi lakh ama lising humpudra taret sikhi haina phongdokre mahang hai mamang sahida lambi ki khudongthiba thodokta laikhidraba miyoi masing asi kumja lising ani kulumdoiga yengnabada chada ani point ahum rom hantaragli sahi amada lambigi khudongthiba thodokta miyoi lakh ama lising humpudra taret sikhi haibasi numit khudingi lambigi khudongthiba thodokta miyoi Chamri Marifu Manga Sire Haibani, Masina Maram Oraga, Lebak Asida Lambigi Safety Emasung Atopa section Torang Hena section na Lokotpa Matotare Haiki, Mahana Makata Raduna Hai, Namang Sahida State Asida Union Territory Singi, Police Department Singda, Milta, Gari, Thomjinba Amadi, Tonganba Accident Singda Report. Lak Mari Lising Marifu, Samanga Marifu Humdoi Tagalaki, Road Safety issue asi Atuba Matamda Yangsilagani Haiki. Hatna sunabana makal amatagi warasin purakpa ngamloi khenaba leirabasu phaminaduna warasin puraknaba honaminasi haina okram ibobina phongdokre Aikhoi maselgi marakta hana sunabana makal amatagi warasin purakpa ngamloi mad khenaba kaya leirabasu hana sunabagi mahuta punna phaminaduna warasin puraknaba honaminasi maduna sakhotpa amasung tangdu leitaba lamdam ama purakpa ngamgani haina ex-CMO ibobina Matam amada Manipur Sarkar gi Revenue Minister Oiramba Hairok Ibotombi Laikidabagi Ningsing Toronga Mari Lenana Wangang Laduna Phongdokre Hairok Ibotombi Memorial Trust na Sinduna Hairok Part 2 Mayai Lekai Memorial Complex ta Pangthokiba Thorom amada ex-CMO Ibobina Makata na Haikibada Matam Leiba Kibikta Hingsa Thadokuna Santi gi Lambida Laknaba Honaminasi Hana Sunabana Kari Karamba Kanaba Purakhrage Maram Chadana Maral Puthokpa ngamdana mihat mipun chathabagi thong asi mioibagi lichat nate matam amagi Manipur Sarkar gi Minister Oiramba Hairok Ibotomibu sakhangdaba singna yummaktada tamchina hatoklamkhibagi thodok adubu nuaitaba phongdokladuna o ibobina makhata na haikibada hana sunabana aikhoigi tungi future lairoi nungsi chanana leminaraba khaktada hana sunabana kari kanaba purakadoribano Furu Maselgi Marakta Amaga Wakalon Manadaba Lairabasu Paminaduna Wari Watai Sanaduna Madugi solution Ama Puraknaba Honaminasi Karigumba Soikiba Lan Kiba Yaurabasu Nupa Tokna Amasung Nupi Tokna Soikrabasu Soikre Haibangambagi Tokna Laigadabani Aikoi Maselgi Marakta Nungsi Chanaba Lamdam Ama Oina Punna Laminanaba Honaminasi Laibak Tiba Togdok Amuk Hana Toktanaba Honaminasi Haiki Thoram Adugi Manung Chana Hingsi Hingminasi Haiba Pandamda Blood Donation Camp Amasu Pangthoki Loinana Al Oirabasing Mapuroiba Laikidrabasing Amadi Definitely Able Person Sing Yauna Punna Mioi Lisingani Chahumda Pension Yenthoki Thoram Aduda Chugnu Kendragi MLA Ki Ranjit Amasung Kundrakpam Kendragi MLA TH Lokesor Yauna MPCC gi
ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯩꯔꯣꯛ ꯏꯕꯣꯇꯣꯝꯕꯤꯒꯤ ꯂꯣꯏꯅꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯏꯕꯦꯝꯍꯜꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯍꯧꯈꯤꯕ ꯆꯍꯤ 1934ꯒꯤ ꯗꯤꯁꯦꯝꯕꯔ 8ꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯣꯟꯈꯤꯕꯅꯤ ꯍꯥꯏꯔꯤ